मैम चाइसिंग चानरब्रो इचनाव मैम नोंजी अदो एलबी ngaktang thagena मैम दे शेयर तौरपने मुसिब इचनाव मैमना आइगी चैनल सिबु अनौबो कनागुंबा इचनाव सिंग येंबिरम तारगदि लमलाई गुरुसिंग लाइक शेयर सब्सक्राइब तौबो काउबिगनो इचनाव मैम दो ऐसे चक चागैना तौरे इचनाव मैम मेरा मिस इचनाव मैम सिगा पापड़ ले Ano karo? Hello. Mayam is now support of you ngatang nung chui net che mo ngam sadya dai chak chak gesna mam chak chana bro ye pajama am sino comment to view like to view men chak chana bro sino man Abhishek like done Abhishek like done Abhishek chak chana bro daga wari suna ba nungaitadana oh citra like done so di oja pung kaya da oja jum jo ba thenge pung anihum daida hale ko oja jum jo ba thenge pung anihum daida hale ko singana oja khuramjari hai Abhishek kenyang chai singa kenyang chai citra kenyang chai oja hare krishna oh sangre sama sulame oja ngamarum thongi sangda sama tharani like to view thì mấy jita like
tꯧdri mare Sharma tade chak charibra kaino tre Oja ne je pullaga phuninge Abhishek na akhoi Subhasis na Oja tumninge net se talle good night abungo abungo good night Citra tungrabo chahi ma le comment iradana Salamat Citra tungrabo leiribro Nung chulom ni lai to mai sen raga ngamum thong jaga tum ni mare ne Suresh na Oja nungaribo nungari nangi nungaribo ibungo Kay nyang chai tumjade kachum neto ubada tallabadoi neto ngatang mang chakhi wari ji net jare comment se to ko jai dina kaino to nu moi to nda boy ngamun to mo tatai jasalaga lai to me hai chanaraga tummiro nana gando namana singabanga thomjaran
सूरज चक चारबो तुमजदे कैसु नेट मोरिसे नेट मर गया बारिश भी दे रहा है और नेट भी चला गया अभी कोई सपोर्ट नहीं है आधे घंटे तो हो गया मैं नोंजु चुई नेट सु चेंखरे वाव बेंथौ लेना ओजा मसु मंगल से करियाबा नुसिदे लाकनि तुनम्बा नेट लेबा कमेंट जादबा पेले बाय है मी पुनमक थोखरे आई नेट संगी को ने जादसु इरगे नत्रदि केबा चैमुक लेरे खुमी हायरकनी चहीमुक लेरे खुमी हायरकनी अदुनेबा नंगी ए ओजा आई लाइक तोरगे थमगे हायतबा आई मिनिट मंगा तरा ले कमेंट इरकनेबा चही मम लेरगा मी पुनमक थोखरे आई नेट संखीगे को थैंक यू बेंदौ लेनाना ओजा मसु मंगल से मुसिदे लाकनी तुमनम्बा नेट लेबा कमेंट जादबा पेले बाय है बेंदौ थोकिनो बेंदौ लेनाना हाय नो खरे वाव ओजा बसंत लामे हरे कृष्ण ओजा ओजा चाइसिंग चाबीरब्रो लाइक मचाम तौबीरो ngasi ngalida oja nong chubuduga jathoki ba haitare aduga kom net simu jadraba ko nong jam chuye sigi hose mong chati he bendau nang media da na su jam chai go nang bendau nang jam phate bo mina masu macha manau kalli nang aibu joli bendau nang hakang thoke amu lakke ko ai o tho ro thang de ko kai thoke ha nang mong re se kai thoke अतोप एलबी दे चंगिरा नंसो बेंथौ लेना दुमाइना अखो ओजा लाइक तौबियो उइबा होनादना लेरे इशू जिओ सिमदो नुंगाइतेने एयरटेल बिलेन हाबलगा लाकनानि हाइबा खांवाय एयरटेल रामेना सिरे अखोसिगा तोर थापियाबा बस कांडी जनेबा खिलिदो लेना से इबो हलदा चत्र ब्राय चलमगनी चाबा थकपा लोई दबा जाउरिबा ओ आदुना आई वखदन नानो काय थोकदइनो नतगा बेंथौ लेना दो मैं अतोपे एलबी द कोई दोरेरा हंगिमिदा लाइसु पाव कमेंट लो नत्र नना गंदा साचैना कंजरकनी इबो हलदगी हायरमलगा लाक्लिनिदो मसक खंगदबा अस बेंथौ नंग याम फते को नंग अखो ओजा लाइक तौबियो इचनो मैम ने नुंगाइते अखो ओजा बसंता आइगी फेसबुक से कोन हांगमने आई फेसबुक से चंगबिरो ओजा लाइक तौबियो ngasi di pung cholon macha ma hapki bani lb da sorry facebook da dari youtube da so pung cholon macha ma hapcha ki bani wow bulu la wari mayam se oja aduni bulu benho leina no ngangak pane ai chitra namu net chakhir ma net changbiri ai
मान अमा चही अमम ले कमेंट से इरक्पा माय चक चाना मी लेनरी हारिए ब्रो करी हिंजांग चागे लाइक तो ब्रो नेट नुंगाइतेने ब्रो अखोय सिगा नोनगा चूबने उवानगा मरंग का हौबने टाउन खर फैया खुलगा सिदी करी लेकाइदा हिंगोन चंगमंदा उवा जामना हौबने जाम नुंगाइतेबको बेंदौ से फमंदना लेरबनी खंगब्रा हाय अदुब लैसु खंगने बेंदौ फै फते लैसु खंग थे अरे मीना ने जाजे हायरसु बेंदौना आइबु सगत पितिएबा नेट तो यादबने मी लाक्ते नु उइरे आइसु थेंगने उइनिंगे अरे मतम दो हेंगदे मु नुआइते ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯏꯁꯤꯗꯤ ꯑꯗꯨꯝ ꯊꯥꯔꯤꯕ ꯍꯥꯏꯗꯨꯗ ꯀꯩꯅꯣꯗ ꯁꯞꯄꯣꯔꯇꯔ ꯌꯥꯎꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯗꯕꯅꯤꯅ ꯏꯕꯣꯜ ꯑꯦꯜꯕꯤ ꯂꯥꯛꯄ ꯈꯪꯉꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯆꯪꯕ ꯌꯥꯗꯦꯕ ꯁꯨꯝ ꯎꯔꯨ ꯎꯔꯨ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯃ ꯂꯥꯏꯛ ꯇꯧꯗꯣꯏꯗꯣ ꯕꯦꯟꯊꯧ ꯅꯦꯠꯇꯨ ꯌꯥꯔꯒꯅꯤ ꯂꯥꯏꯛ ꯇꯧꯗꯣꯏꯗꯣ ꯅꯦꯠ ꯌꯥꯗꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯊꯣꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯂꯥꯏꯛ ꯇꯧꯒꯗꯣꯏꯅꯣ ꯂꯥꯏꯛ ꯇꯧꯔꯛꯎ ꯍꯥꯏꯅ ꯇꯧꯒꯅꯨ ꯏꯀꯥꯏꯗ꯭ꯔꯥ ꯃꯤꯅ ꯈꯪꯅ ꯁꯨꯝ ꯇꯧꯒꯗꯕ ꯂꯩꯔꯕ ꯑꯁ ꯕꯦꯟꯗꯧꯗꯣ ꯍꯥꯏꯗ ꯌꯥꯕ꯭ꯔꯥꯅꯦ ꯕꯦꯟꯗꯧ ꯀꯅꯥꯒꯨꯝꯕꯅ ꯆꯪꯉꯒ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯒꯤ ꯁꯨꯝ ꯂꯩꯈꯤꯕ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯕꯦꯟꯙꯧ ꯍꯅꯨꯕꯤ ꯕꯦꯟꯗꯧꯁꯦ ꯍꯩꯒ꯭ꯔꯨ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕ ꯁꯪꯗ꯭ꯔꯦ ꯅꯣꯡꯃꯇꯪ ꯆꯠꯂꯒ ꯍꯩꯒ꯭ꯔꯨ 100-200 ꯒ꯭ꯔꯥꯝꯗꯪ ꯊꯤꯜꯂꯨꯒꯦ ꯇꯧꯕ ꯑꯍꯜ ꯑꯣꯏꯔꯛꯄꯅꯤꯅ ꯄꯤꯖꯒꯦꯅ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯍꯩꯅꯧ ꯍꯣꯡꯉꯦꯗꯤ ꯄꯤꯖꯍꯧꯗ꯭ꯔꯦ ꯍꯩꯅꯧꯁꯨ ꯇꯥꯡꯕ ꯂꯣꯏꯔꯦ ꯂꯩꯅꯥꯕꯣꯛ ꯍꯛꯀꯝ ꯆꯟꯈ꯭ꯔꯦ ꯕꯥꯏ ꯇꯨꯝꯃꯣꯏ ꯇꯨꯝꯒꯅꯨ ꯕꯦꯟꯗꯧ ꯕꯦꯟꯗꯧ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯍꯥꯏꯒꯅꯨ ꯂꯥꯏꯔꯤꯛ ꯇꯧꯔꯛꯎ ꯇꯧꯒꯅꯨ ꯑꯣꯀꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯃ ꯉꯥ ꯑꯃ ꯇꯧꯔꯦ ꯋꯥꯎ ꯅꯣꯡ ꯆꯨꯕꯁꯤꯅ ꯆꯪꯕ ꯈꯔꯗꯤ ꯐꯔꯤꯕꯅꯤ ꯅꯦꯠ ꯋꯥꯗꯤ ꯑꯣꯖꯥ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯣꯏꯌꯦ ꯑꯁ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯈꯤꯗꯕꯖꯥꯠꯅꯤ ꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯖꯤꯑꯣꯁꯦ ꯑꯗꯨꯗꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯄꯩꯁꯥ ꯇꯤꯡꯉꯤ ꯋꯥꯏ ꯐꯥꯏ ꯂꯧꯔꯒ ꯑꯗꯨꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯩ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜ ꯕꯤꯁꯤꯗꯤ ꯁꯨꯝ ꯀꯣ ꯅꯣꯡꯃꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯩ ꯊꯥꯡꯒꯠꯆꯕꯅꯤ ꯀꯩꯅꯣ ꯐ꯭ꯂꯋꯥꯔ ꯌꯥꯎꯗꯦ ꯁꯞꯄꯣꯔꯠ ꯌꯥꯎꯗꯦ ꯁꯨꯝ ꯃꯤ ꯃꯔꯤ ꯃꯉꯥ ꯑꯃ ꯇꯔꯨꯛ ꯑꯃ ꯁꯨꯝ ꯂꯥꯛꯏ ꯀꯣ ꯃꯔꯩ ꯍꯟꯗꯛꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯤꯁꯨ ꯉꯝꯗꯦ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯂꯤꯜꯂꯕꯣꯛ ꯑꯗꯨꯃꯥꯏꯅ ꯍꯀꯥꯝ ꯆꯜꯂꯦ ꯍꯣꯁꯅꯤ ꯍꯥꯏꯔꯤꯗꯣ ꯂꯤꯜꯂꯤꯕꯣꯛ ꯑꯁ ꯕꯦꯟꯗꯧ ꯅꯪ ꯍꯦꯟꯖꯟꯃꯜꯂꯦꯕꯣ ꯑꯣꯔꯥꯡꯕ ꯈꯔꯗꯤ ꯐꯔꯤ ꯍꯣꯏ ꯑꯣꯔꯥꯡꯕꯕꯨꯗꯤ ꯐꯩꯌꯦ ꯑꯗꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯅꯦꯠꯁꯦ ꯏꯁꯩ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ꯭ꯔꯥ ꯑꯧ ꯑꯣꯖꯥ ꯇꯧꯖꯔꯤ ꯀ꯭ꯂꯥꯁ ꯆꯠꯊꯖꯔꯤ ꯑꯣꯖꯥ ꯀ꯭ꯂꯥꯁ ꯆꯠꯊꯖꯔꯤ ꯅꯍꯥꯟ ꯗꯦꯠ 27, 8ꯀꯤ 9ꯒꯤ ꯀꯩꯅꯣꯒꯤ ꯁꯟꯗꯦꯒꯤ ꯀ꯭ꯂꯥꯁꯇꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯍꯧꯗꯔꯦ ꯂꯤꯕꯣꯛ ꯍꯣꯁ ꯇꯨꯝꯃꯣ ꯕꯥꯏ ꯍꯥꯏ ꯕꯦꯟꯙꯧ ꯉꯥꯏꯈꯣꯍꯦ ꯉꯥꯛꯇꯪ ꯂꯩꯈꯤꯒꯦ ꯕꯦꯟꯙꯧ ꯀꯩꯅꯣ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥ ꯀꯩꯗꯧꯅꯤ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯅꯦꯠꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯕꯦꯟꯙꯧ ꯑꯩ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤꯃꯤ
पैसा ꯌꯥꯝꯅ ꯇꯥꯟꯕ ꯀꯜꯂꯤꯅ ꯑꯣꯖꯥ ꯅꯅꯥꯎꯒꯤꯁꯦ ꯄꯩꯁꯥ ꯇꯥꯟꯖꯕ ꯅꯠꯆꯗꯦꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯂꯝꯗꯝꯗ ꯃꯌꯥꯏ ꯆꯝꯁꯜꯂꯛꯄ ꯃꯃꯤ ꯃꯝꯁꯜꯂꯛꯄ ꯑꯁꯤ ꯅꯅꯥꯎꯅ ꯈꯖꯤꯛ ꯈꯖꯤꯛ ꯇꯝꯖꯍꯧꯕ ꯍꯩꯖꯍꯧꯕ ꯅꯥꯝꯕꯨ ꯄꯥꯝꯖꯔꯨꯕꯅ ꯍꯤꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯍꯣꯠꯅꯖꯕꯅꯤ ꯑꯣꯖꯥ ꯑꯩ ꯄꯩꯁꯥꯒ ꯅꯠꯆꯗꯦꯗ ꯁꯨꯛꯌꯥꯝꯕ ꯁꯥꯇ꯭ꯔꯁꯤꯒ ꯑꯦꯗꯃꯤꯁꯟꯒꯁꯦ ꯃꯟꯊꯂꯤ ꯐꯤꯁꯐꯥꯎ ꯐꯪꯄꯣꯟꯇꯦꯗ ꯑꯣꯖꯥ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯆꯠꯂꯤꯅꯤ ꯃꯔꯝꯗꯤ ꯅꯧꯅ ꯂꯤꯡꯈꯠꯆꯕ ꯁꯪꯁꯊꯥꯟꯅꯤ ꯑꯩꯒꯤꯁꯦ ꯁꯔꯀꯥꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯒ ꯐꯪꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤꯗ ꯇꯥꯟꯖꯥꯗꯣ ꯑꯣꯖꯥ ꯄꯩꯁꯥ ꯇꯥꯟꯕꯩ ꯅꯠꯆꯗꯦ ꯅꯅꯥꯎꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯠꯂꯤꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯁꯤꯗꯤ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦꯗꯅ ꯑꯣꯖꯥ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯉꯤꯕꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯈꯪꯉꯤꯕꯁꯤ ꯅꯠ ꯁꯪꯀꯤꯔꯇꯟꯅ ꯁꯛ ꯈꯪꯍꯟꯕꯅꯤ ꯖꯒꯣꯏ ꯔꯥꯁ ꯄꯨꯡ ꯖꯒꯣꯏ ꯏꯁꯩ ꯑꯁꯤꯅ ꯅꯠꯇ꯭ꯔ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯅ ꯈꯪꯕꯤꯔꯤꯕ ꯄꯣꯠꯅꯤ ꯀꯩꯕ ꯔꯙꯥ ꯀꯨꯟꯗ ꯁꯅꯥꯟ ꯌꯨꯝꯂꯦ ꯌꯦꯡꯖꯧꯅꯦ ꯏꯇꯥ ꯔꯙꯥ ꯀꯣꯛꯇ ꯁꯅꯥꯅ ꯌꯣꯝꯂꯦ ꯌꯦꯡꯖꯧ ꯏꯇꯥ ꯆꯥꯟꯅꯔꯕꯤ ꯁꯧ ꯍꯥꯏ ꯌꯥꯏꯍꯦ ꯃꯁꯨ ꯂꯤꯡꯖꯦꯝꯕꯅꯤ ꯌꯥꯏꯍꯦ ꯅꯪꯁꯨ ꯍꯥꯏ ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯃꯌꯥꯝ ꯃꯍꯩ ꯍꯩꯔꯕꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯁ ꯕꯦꯙꯧ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯠꯇꯦꯗ ꯑꯩꯗꯤ ꯑꯣꯖꯥ ꯅꯠꯆꯗꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯧꯒꯜ ꯁꯦꯕꯥ ꯆꯠꯆꯕꯅꯤ ꯑꯩꯁꯨ ꯏꯁꯩ ꯇꯝꯂꯁꯤꯔ ꯈꯪꯗ꯭ꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯕꯦꯟꯖꯥꯃꯤꯟ ꯀꯣꯏꯔꯦꯅ ꯀꯩꯕ ꯌꯥꯏꯍꯦ ꯅꯪꯁꯨ ꯍꯥꯏ ꯀꯅꯥꯗꯨꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯖꯥ ꯇꯝꯕꯤꯌꯨ ꯇꯝꯕꯤꯌꯨ ꯅꯥꯝ ꯁꯣꯟꯕꯗ ꯑꯀꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯇꯥꯏꯕꯪꯄꯥꯟꯗ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯑꯣꯖꯥ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯃꯥꯖꯅ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕꯅꯤ ꯍꯣꯏ ꯑꯩ ꯑꯃ ꯗꯤ ꯁꯤ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯊꯕꯛꯇ ꯂꯩꯔꯤꯉꯩꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯉꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯈꯪꯕꯤꯗꯦ ꯅꯠ ꯁꯪꯒꯤꯇꯟꯁꯤꯗꯤ ꯃꯩꯇꯅ ꯋꯥꯈꯩꯗꯒꯤ ꯌꯥꯕ ꯇꯥꯕꯔ ꯁꯨꯝ ꯂꯩꯍꯧꯒꯗ꯭ꯔꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯕꯨ ꯁꯧꯒꯠꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯃꯤꯡꯗꯤ ꯄꯟꯍꯩꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯂꯥꯄꯤ ꯉꯁꯤꯐꯥꯎ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯩꯗꯤ ꯂꯩꯔꯝꯃꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯈꯪꯖꯔꯦ ꯑꯁꯨꯃꯥꯏꯅ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ ꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯆꯠꯀꯗꯧꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯂꯈꯥ ꯑꯃ ꯑꯣꯛꯇ꯭ꯔꯒꯁꯨ ꯁꯤꯡꯗ꯭ꯔꯒꯁꯨ ꯍꯨꯔꯥꯜꯂꯨꯔꯒꯁꯨ ꯄꯌꯥꯜꯂꯨꯔꯒꯁꯨ ꯅꯣꯡꯃ ꯇꯥꯏꯕꯪ ꯊꯥꯗꯣꯛꯑꯝꯗꯥꯏꯗꯤ ꯃꯄꯨ ꯃꯥꯒꯤ ꯅꯥꯝꯕꯨ ꯁꯣꯟꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯉꯁꯤ ꯃꯤꯌꯥꯝꯅ ꯑꯣꯖꯥꯕꯨ ꯄꯨꯡꯁꯤꯕꯨ ꯑꯣꯖꯥꯕꯨ ꯏꯁꯩꯁꯤꯕꯨ ꯑꯣꯖꯥꯕꯨ ꯍꯥꯏꯅꯔꯤꯕꯁꯤ ꯅꯥꯝꯒꯤ ꯃꯒꯨꯟꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯍꯣꯠꯅꯕꯤꯌꯨ ꯍꯧꯐꯝꯅꯤ ꯀꯩꯅꯣ
ꯍꯟꯗꯛ ꯅꯣꯡꯅꯤꯁꯦ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯆꯪꯉꯛꯇ꯭ꯔꯦ ꯀꯩꯗꯧꯔ ꯕꯦꯟꯗꯧ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯆꯪꯕꯤꯔꯛꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯀꯥꯏꯗ ꯐꯖꯔꯛꯄꯣꯅꯤ ꯄꯦꯅꯥ ꯈꯣꯡꯕ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯈꯣꯡꯖꯣꯝ ꯄꯔꯕ ꯅꯨꯡꯁꯤꯔꯕ ꯍꯥꯏꯒꯠꯆꯅ ꯃꯔꯥ ꯁꯥꯃꯨ ꯐꯥꯕꯒꯤ ꯃꯇꯥꯡ ꯃꯗꯨꯒꯩꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯗꯨꯒꯩꯗꯤ ꯒꯨꯟꯖꯥꯃꯂꯥꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯄꯣꯠꯅꯤ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯁꯤ ꯌꯥꯝ ꯐꯖꯔꯄꯣꯠꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯪꯒꯤꯇꯥ ꯁꯔꯃꯥ ꯆꯥꯛ ꯆꯥꯂꯣꯏꯗ꯭ꯔꯤꯕ ꯀꯔꯤꯅꯣ ꯉꯁꯥꯏ ꯉꯥ ꯃꯆꯥ ꯊꯣꯡ ꯍꯥꯏꯕꯗꯨꯗꯒꯤ ꯍꯧꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯑꯩ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯟꯗꯧ ꯂꯩꯅꯥ ꯑꯣꯖꯥ ꯕꯁꯟꯇ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯂꯣꯏꯒꯗꯧꯔꯦ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯈ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯔꯦ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯊꯣꯛꯄ ꯇꯥꯔꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯑꯣ ꯆꯥꯟꯕꯤꯗꯨꯅ ꯇꯜꯂꯦꯗ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯖꯤꯔꯤꯗ ꯁꯟꯖꯣꯏ ꯆꯠꯂꯨꯕ ꯋꯥꯔꯦ ꯅꯨꯡꯁꯥ ꯁꯥꯃꯟꯈꯤꯗꯅ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯑꯃ ꯇꯨꯝ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯑꯦꯜ ꯕꯤ ꯊꯥꯒꯦ ꯊꯥꯔꯝꯃꯤ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯊꯣꯏ ꯂꯩꯅꯥ ꯍꯥꯏꯌꯦ ꯕꯦꯟꯊꯣꯏ ꯂꯩꯅꯥꯅ ꯍꯥꯏꯌꯦ ꯏꯇꯩꯃ ꯃꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯣꯏ ꯈꯨꯝꯕꯁꯦ ꯀꯨꯏ ꯀꯨꯏ ꯆꯪꯈ꯭ꯔꯦ
ꯀ꯭ꯋꯥ ꯆꯥꯔꯤ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯀ꯭ꯋꯥ ꯆꯥꯔꯤ ꯏꯇꯩꯃ ꯃꯅꯤꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯃꯌꯥꯝ ꯈꯔ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯃꯤꯅꯤꯠ 9ꯇ ꯉꯥꯏꯈ꯭ꯔꯦꯀꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯣ ꯗꯨꯛ ꯉꯟꯅ ꯂꯣꯏꯗꯣꯔꯤꯕ ꯕꯦꯟꯗꯧ ꯃꯤ ꯑꯃ ꯂꯩꯇꯦ ꯃꯤ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯗꯣꯔꯦ ꯑꯝꯇ ꯆꯪꯉꯛꯇꯦ ꯁꯤꯗꯤ ꯉꯁꯥꯏ ꯆꯪꯕ ꯃꯤ 5 ꯇꯧꯗꯣꯏꯅꯤ ꯕꯦꯟꯗꯧ ꯁꯩꯁꯛ ꯑꯃ ꯎꯆꯦꯛꯒꯨꯝꯅ ꯄꯥꯏꯔꯛꯂꯦ ꯌꯥꯏ ꯁꯩꯁꯛ ꯑꯃ ꯎꯆꯦꯛꯒꯨꯝꯅ ꯄꯥꯏꯔꯛꯅꯤ ꯍꯥꯏ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯩꯁꯛ ꯑꯃꯗ ꯎꯆꯦꯛꯒꯨꯝꯅ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯆꯨꯝꯅ ꯄꯥꯎ ꯍꯥꯏꯕ ꯁꯩꯁꯛ ꯑꯃ ꯎꯆꯦꯛꯒꯨꯝꯅ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯌꯦ ꯀꯔꯤ ꯎꯆꯦꯛꯅꯣ ꯄꯥꯏꯔꯛꯀꯗꯣꯏꯗꯣ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯔꯥꯙꯥ ꯊꯋꯥꯏ ꯊꯥꯔꯒꯦ ꯑꯥꯂꯨꯒ ꯁꯣꯌꯥꯕꯤꯟꯒ ꯏꯃꯥꯏ ꯆꯍꯤ ꯑꯃ ꯂꯩꯔ ꯈꯨꯝꯃꯛꯏꯅꯦ ꯀꯣꯃꯦꯟ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯇꯩꯃ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯥꯒꯤ ꯆꯣꯔꯣꯟ ꯐꯪꯖꯒꯦ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯔꯥꯙꯥ ꯊꯋꯥꯏ ꯊꯥꯔꯒꯦ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯔꯥꯙꯥ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯥꯒꯤ ꯆꯣꯔꯣꯟ ꯐꯪꯖꯒꯦ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯔꯥꯙꯥ ꯊꯋꯥꯏ ꯊꯥꯔꯒꯦ ꯏꯇ ꯀꯅꯥꯗꯁꯨ ꯁꯥꯎꯔꯔꯣꯏ ꯀꯜꯂꯛꯄꯁꯨ ꯂꯩꯔꯔꯣꯏ ꯑꯋꯥꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯍꯤꯡꯖꯕꯁꯨ ꯉꯝꯂꯔꯣꯏ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯔꯥꯙꯥ ꯊꯋꯥꯏ ꯊꯥꯔꯒꯦ ꯏꯅꯃꯅꯤꯅ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯠꯇ ꯁꯛꯄꯤꯔꯛꯎꯕ
Itang kanada susauraroi kalapasolairaroi awamay chakhamdunay hingjabasунgamlaroi jamunada chungthadunay aina laiyaba thawayasi tharagi chaba chatpa pumbada kabulayang dravini ingurada aina popadagi pamjaraba suktamni thawai hakchang kainaramdai waralaba mutamde magi matiyo humdo uhanbiyu aingonda jamunara chonayam thawayasi tharagi binthongna keheba khonglaranu saglotpa namanba nangi basida toina nungsira basigi khonje nungsira basi keheba langtaknare thamoina pairasige basi khonjena pijarakani bhalo chaba chatpa pumbada हरि बोल प्रभु हरे कृष्णा राधे राधे प्रभु लाइक तो भी हो प्रभु ngasi kari na bhojon phangirage itang thawai hakchang kainaramnai waraglaba matamde magi mathiga humdo uhanbiyu aingonda jomunada chungthadune thawayasi thari like to ganuko masu chaba chatpa pumbada kabulayang dravini radha aina popadagi song ai song pamjaraba suktamni thawaiga hakchanga kainaramnai diega pranga kainaramnai waraglaba matamde ibungo magi matig ahumdo uhanbiyu aingonda ningthijaba legi bondo jamunada chungthadune प्रभु लाइक तो भी थवायसी थारगे मसुहोस ओजा करी मथे न जोतके है मसुहोस ओजा करी मथे न जोतके बिंधो जो मांगम ने चुमथोंग अमा थोंगे थे मरु ने स्क्वाश ने आलू ने कोई माता भी ने तौना चुमथोंग अमा इसै सक्तिबक लाइक तो रे अरेदी पापड़ में हौरे सलाद में सेमे कंग में चनाव का थबिंग में तौरे बेंधो प्रभु रहा कुंड श्याम कुंडा भजन दो सलो नुंदांग ने नुंगाइतिया ने सही सकपसे मीने तुम को पांगांग तुमनबदने नुंगाइतबा हाइतारे
ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯥꯏ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯣꯁ ꯏꯁꯩ ꯁꯣꯔ ꯇꯠꯂꯅꯤ ꯉꯁꯤꯡ ꯃꯇꯨꯝ ꯂꯣꯏꯔꯦ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯅꯥꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯕ ꯃꯥꯒꯤ ꯃꯊꯦꯜ ꯑꯍꯨꯝꯗꯣ ꯎꯍꯟꯕꯤꯌꯨ ꯏꯇꯥ ꯂꯂꯤꯇꯥ 비사케 아로이베 우름다이 마왕아도 우르가 영어마또 아도이라하게 타와이시 파저크르이 아로이베 우름다이 여다이는 마왕아도 우르가 자들의 콘시 오래고 말해 아이코이 군기 미마 와우 그 너비 라이브지 땡큐 너비 착살하고 그냥 짤 요요요요 라धे गोविंदो राधे यो 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 राधे गोविंदो राधे यो 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 राधे गोपीना राधे 아무튼 철로 요요 요요 라धे गोपीना राधे 아무튼 철로 요요 요요 राधे मधुसूदन राधे जोयो जोयो राधे मधुसूदन राधे जोयो जोयो राधे गिरिधारी राधे जोयो जोयो राधे गिरिधारी राधे जोयो जोयो राधे हा कृष्ण राधे हरि बोल हरि बोल ननाइरी भोजन सुखं यदि साधन सुहैयति भक्ति मूर्ति सुखं यदि हरे कृष्ण हाइव नाम नतन अति करे सुखं यदि तोलब नारायण पापुन लैरगसु नरके कुंड लैरगसु विष्णु पांडदासो तोलब नारायण राधा कुंड श्याम कुंड गिरि गवधोन जौरग निभृतोनि कुंजन निभृतोनि कुंजन अनिल जुगल ओइरग
चामोर खोते पायरा धोना जोड़ोगे सेवा लाक्षरे है बेंधौ मोखरे तोलब नारायण पाम जवरी राधा कुंड छाम कुंड गिरी गवधोर जौर थागतचरी इसेदो है थैंक यू बेंधौ राधा कुंड श्याम कुंड गिरी गोवर्धन जौर निभेतरी कुंज भोंड अनिना जुगोल ओइरग पाप चिब नारायण चामोर खुत पायरदुन श्री अंगद इंहन जगे प्रभु की एक्शन से जाए है ए प्रभु तुम मतौ मानबा तोलब नाराय अइने येंगोरत हा कुंद साम कुंद हुगिरी गोवर्धन जौजरग मिलु अनिने गंगारी होर पगम प्रेम धारा चिंतन दूर योयो राधे सोंजगे बिनबियु चोरोन थम्बाल नारायणी अतयम पामजदी चोरोगी सेवा भंजब नतर अतयम पामजदी नारायण हिंग पाप के कुंडल लैरबसु नोरोके कुंडद लैवरगसु कृष्ण नाम तदि कावल बिगनु हा कृष्ण शिव कया बाख प्रभुना नवदीप मृदंगा सी जय भाई ब्राय मृदंग से प्रभु होय सुम कनो तोरगदि हैगद्रा इन खाली दुगु इसे दुगा तोलबि नानाय हायरकपदा मतन दुगनि पैसा थानरिसे होय होय बेंधौ जानो नुंगाइरे है थैंक यू इते मा थैंक यू दुम सही मिदा हैबो हैतबा अंगाव फै दुमाइना हैनगा सपंते ननाई अरोई ओइरमदाई थवाइगा हौचांगा काइनरमदाई पाप चिलब चिनबान छेने कृष्ण नाम सुनबंगम द्रबल पाप चिलब नोयोंद इबोनंगे मथिगा हुमथिग उहन बियु नारायण हा कृष्ण इबो हैना सकलिनी हैता सकद्रो है मी मतौ तंबा है तारे बंधौ मी मतौ तंबा तैबंग पान मी भाइबसी प्रभु हचांग तमंगनी मैना चाकी दुइबा थवाइदी मैना चाकते को प्रभु
थवाइदी एगी कर्मना लमजिंगलगा सुम चखीगदोमनी थमोइनबु निंगबा थवाइनबु थाजरबा वाखंडबु खंजरबा प्रभु मदु सोयदना फंगद्रबनी अदुना मियोबादा तायंपांदा ईश्वरबु थाजरबा ईश्वरबु निंजरबा वाद्रदी भगवान फंगबु जाते कोई सुनाओ मैम वारगनी भगवान फंगदुसे सुदामा हाइबा ब्राह्मणदुना माकी मरुपनी द्वारकाधीश भगवान श्री कृष्ण उहनबियो हाइदुगा पुंग चुरोमदुगा तौरपदा पैसा थाबदा जेंबदा फजबने नुसिदा बेंधौ नुसिदा अखोई चित्रासी तुंग जाला करीम हाइती मतंदुदा सुदामाई ब्राह्मण लाइरे बरा पतला वारिसे सोता हरगना माक चले द्वारिकादा कृष्ण दर्शन तोब मांगदी ब्राह्मणिना लाइरा पोकपोकपा फिजे फिगाई सेटपा अमोल काई सेटपा माना मधुपुरदगी द्वारिका चपसिदा क्या थामना चले नदी नुदा तुरेन कुहा चिंग मान तैगा तिंहंग नुंगरक मखोंग से लोन चैन थिन तिंगंग थिन इयो नायो द्वारिका थापने नुमिने तारप मतमदा उखोंगम पोथारे सुदामादो चाब थप कईम चादो कृष्ण नाम दे सोल मसु आइदी पैसा थाबा हाइतेबो ए था नु बेंधौ नु नाम ताई था दसु या मदम देगे ममो श्री कृष्णना उरे मनाई सुदामाना अवाद उबदा जगी ममो श्री कृष्णना भक्त की रूप लौरे हालेगा मंगला नुब करी हरि हे वैष्णव सुदामा नंग नो लाग लाखे तको नंग कृष्ण दर्शन लाग द्वारिका दो नंग मिकप थोरबदा अवांग पांगदा मैंगान मरिक उरी बसे मसे द्वारिका नि मृत्युतिंग चलु को हाइतना जगे बाबू श्री कृष्ण ना मी की रूप लौरे मंगलान ताकपीरे मगंते की हान होने मांग की सुदामा दो वारी लीरनु कमेंट सच पारगा इसे सो ऑनलाइन दा पैसा थारके वारी लीबा ओझागी थैंक यू मतदुदा सुदामा मंग फाव मतददी जगै मबो श्री कृष्ण ने खंगदबा इबो कृष्ण की चुंग अंगर थोरे आगर चंदन कुमकुम सुगंधि चलब मनमदन वा आने फुरबुदा सुदामारो ओ खोन कपरे कनानो ए मंगलान लामिसिबु करम जोग मयानो हतना सुदामादा मपांग कन्हरे चले द्वारिका जौरे द्वारिका हाइब धाम महा पुइनगी मसक ओरे हेक द्वारिका जौबदा चाक लाम खंगदबा अवाब कावबा पाप चेंबा कना भक्तना अवाब नंबा भगवान कृष्ण बुनिंबा मीना नुंगाइबा वखन नुंगाइबा मतम सिदा सुजदी पूजादा वारी लेबा जाने को है सुदामा द्वारिका जौरे नुंगाइबे पागत तारे मसामो मोले द्वारका थोंग संग द्वार हाई मांग पैसा थाबसे मी करमना ताकलिबा इसै सकपदा हाना थादुनी हाई खरा मना पुंग जैबदा थादुनी हाई दुना हाइते हाइबनी फागी नते हे द्वारिका की थोंग संगबा हे महाशय ऐसी मधुपुरदगी लापने नखोगी द्वारिकाधीश कृष्ण दो अमतंग दर्शन फंजगे सुदामा की वैष्णव की नुंसिरबा वही ताबदा द्वार थोंसंग खंगी खंगी लाइबसे ब्राह्मण दी माले
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯋꯥꯔꯤꯀꯥ ꯙꯥꯝꯁꯤꯒꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯕ ꯄꯤꯛꯇꯕ ꯑꯉꯥꯎꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯂꯩ ꯅꯤꯄꯥꯁꯦ ꯕ꯭ꯔꯥꯃꯣꯟꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕꯅꯦ ꯃꯣꯏꯅ ꯅꯣꯛꯈ꯭ꯔꯤ ꯃꯇꯝꯗ ꯗ꯭ꯋꯥꯔꯤꯀꯥ ꯊꯣꯡ ꯆꯪꯕꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯦ ꯕ꯭ꯔꯥꯍꯟ ꯅꯪ ꯉꯁꯤ ꯕ꯭ꯔꯥꯃꯣꯟꯅꯦꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯏꯅꯥꯏ ꯇꯣꯠꯇꯅ ꯑꯉꯥꯎ ꯑꯐꯩ ꯂꯥꯛꯑꯒ ꯅꯪꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯖꯒꯠꯀꯤ ꯃꯕꯨꯡꯉꯣ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯗꯔꯁꯟ ꯐꯪꯒꯅꯤ ꯀꯥꯏꯁꯤ ꯅꯇꯥꯎ ꯆꯠꯂꯨ ꯍꯥꯏꯅ ꯊꯤꯅ ꯆꯩ ꯊꯤꯅ ꯆꯩꯔꯁꯨ ꯁꯨꯗꯥꯝꯗꯣ ꯁꯥꯎꯕ ꯂꯩꯇꯦ ꯃꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯒꯤ ꯗꯔꯁꯟ ꯃꯕꯨꯡꯉꯣꯒꯤ ꯄꯦꯟꯅꯕ ꯏꯁꯂꯥꯝꯅ ꯀꯟꯈꯤꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯦ ꯗ꯭ꯋꯥꯔꯤꯀꯥ ꯊꯣꯡ ꯁꯦꯋꯥꯁꯣꯏ ꯑꯩ ꯑꯁꯤ ꯅꯣꯏꯅ ꯎꯔ ꯑꯉꯥꯎꯕ ꯃꯥꯜꯂ ꯃꯥꯜꯂꯦꯅꯦ ꯑꯩ ꯑꯁꯤ ꯑꯉꯥꯎꯕ ꯅꯠꯇꯦ ꯑꯩ ꯁꯨꯗꯥꯝ ꯍꯥꯏ ꯕ꯭ꯔꯥꯍꯟ ꯅꯣꯏ ꯏꯕꯨꯡꯉꯣ ꯗ꯭ꯋꯥꯔꯤꯀꯥ ꯀ꯭ꯔꯤꯁꯅꯗꯣ ꯑꯩꯒꯤꯗꯤ ꯃꯔꯨꯞꯅꯤꯅꯦ ꯍꯦ ꯃꯥꯁꯣꯏ ꯃꯗꯨꯕꯨꯗꯤ ꯅꯪ ꯅꯇꯥꯎ ꯀ꯭ꯔꯤꯁꯅ ꯂꯥꯛꯏ ꯍꯥꯏꯗꯣ ꯑꯝꯇꯪꯗꯤ ꯇꯥꯎꯖꯣꯒꯕꯥꯏ ꯁꯨꯗꯥꯃꯥꯒꯤ ꯋꯥꯍꯩ ꯇꯥ ꯗ꯭ꯋꯥꯔ ꯊꯣꯡꯖꯕꯅꯤ ꯁꯥꯎꯈꯤꯗꯅ ꯍꯦ ꯄꯥꯄꯤ ꯅꯪꯒꯨꯝꯕ ꯀꯔꯥꯏ ꯑꯉꯥꯎ ꯐꯩ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯅꯤ ꯇꯥꯎꯅꯤ ꯀꯥꯏꯗꯅ ꯆꯨꯝꯅ ꯁꯨꯝ ꯗꯔꯁꯟ ꯇꯧꯈꯤꯗꯦ ꯍꯥꯏꯌꯨꯗꯅ ꯅꯪ ꯕꯦꯕꯥꯔ ꯊꯧꯒꯜ ꯈꯪꯗꯕ ꯄꯥꯄꯤ ꯍꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯁꯨꯗꯥꯝ ꯕ꯭ꯔꯥꯍꯟꯗꯣ ꯃꯉꯛꯁꯝ ꯄꯥꯏꯔꯒ ꯐꯥꯛ इलकपुदा द्वारका धाम में भजरवा नियंगलवा गंभीर में यार तब ता सुदामा मूर्छा ओइखरे ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯗꯨꯝꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯅꯦ ꯃꯇꯥꯡ ꯑꯁꯦꯡꯕꯁꯤ ꯀꯩꯗꯧꯒꯦ ꯃꯉꯣꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯎꯔꯤ ꯎꯔꯒꯁꯨ ꯀꯩꯗꯧꯔꯤ ꯃꯅꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯃꯅꯥꯏꯅ ꯄꯦꯟꯗ꯭ꯔꯤꯉꯩ ꯃꯅꯥꯏꯅ ꯕꯤꯂꯥꯞ ꯇꯧꯗ꯭ꯔꯤꯉꯩ ꯃꯅꯥꯏꯅ ꯍꯥꯏꯖꯗ꯭ꯔꯤꯉꯩꯗꯤ ꯄꯦꯟꯗꯕ ꯃꯅꯥꯏꯅ ꯍꯥꯏꯖꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯕꯗꯒꯤ ꯃꯉꯣꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯒꯪꯒꯥꯅ ꯏꯍꯨꯜꯕ ꯄ꯭ꯔꯦꯃꯗꯔꯥ ꯁꯤꯡꯗꯦꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯥꯍꯟ ꯀꯣꯂꯦꯕ ꯏꯄꯥꯗꯨ ꯂꯩꯌꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯔꯤ ꯗ꯭ꯋꯥꯔꯤꯀꯥꯗ ꯑꯣꯜꯂꯒ ꯍꯥ ꯀ꯭ꯔꯤꯁꯅ ꯑꯁꯪꯕꯅꯤꯗꯣ ꯁꯅꯥ ꯌꯣꯝꯈ꯭ꯔꯦ ꯋꯥꯔꯤ ꯂꯤꯔꯗꯤ ꯃꯣꯟ ꯑꯃ ꯊꯝꯃꯣ ꯈꯣꯏꯃꯨ ꯑꯗꯨꯃꯥꯏꯅ ꯃꯥꯡꯒꯣꯟꯅ ꯂꯥꯡꯂꯨ ꯃꯆꯨ ꯑꯪꯒꯠꯂꯨ ꯉꯔꯥꯡ ꯑꯁꯤ ꯁꯨꯗꯥꯝ ꯕ꯭ꯔꯥꯍꯟꯅ ꯒꯨꯅꯕꯤꯂꯥꯞꯇꯨ ꯀꯞꯄꯦ ꯀꯔꯤ ꯍꯦ ꯏꯕꯨꯡꯉꯣ ꯍꯥ ꯀ꯭ꯔꯤꯁꯅ ꯖꯒꯟꯅꯥꯊ ꯌꯣꯜꯂꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯗꯔꯁꯟ ꯐꯪꯅꯤꯡꯉꯒ ꯂꯥꯛꯑꯦ ꯍꯥꯏꯔꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯆꯪꯍꯟꯗ꯭ꯔꯦ ꯃꯔꯝ ꯑꯩ ꯍꯜꯂꯒꯦꯀꯣ ꯍꯥꯏꯅ ꯗ꯭ꯋꯥꯔꯤꯀꯥꯒꯤꯗꯒꯤ ꯁꯨꯗꯥꯝ ꯕ꯭ꯔꯥꯍꯟ ꯑꯗꯨꯅ ꯃꯉꯛ ꯂꯩꯅ ꯆꯦꯡꯒ ꯃꯃꯥꯏ ꯂꯩꯊꯣꯛꯅ ꯊꯥꯡꯕ ꯍꯧꯈ꯭ꯔꯦꯅꯦ ꯍꯦ ꯕꯩꯁꯨ ꯑꯣꯖꯥ ꯈꯣꯏꯃꯨꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯃꯅꯦ ꯀꯩꯝ ꯇꯧꯗꯦꯍꯦ ꯕꯦꯟꯙꯧ ꯀꯩꯝ ꯇꯧꯗꯦ ꯃꯁꯥ ꯀꯩꯝ ꯇꯧꯗꯦ ꯆꯤꯇ꯭ꯔꯥꯗꯨꯕꯨ ꯀꯥꯏ ꯆꯦꯟꯈ꯭ꯔꯖꯥꯠꯅꯣ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯇꯝ ꯂꯣꯏꯔꯛꯑꯦ ꯑꯩ ꯂꯣꯏꯁꯤꯜꯂꯞ ꯇꯧꯔꯒꯦ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯄꯨꯡ 12 ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞ ꯇꯧꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯒꯨꯟ ꯂꯩꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯔꯨꯛ ꯆꯥꯝ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦꯆꯟ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯅꯣꯡꯃꯒꯤ हरे कृष्णा कृष्ण कृष्ण हरे 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 राम 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 हरे हरे जय राधे जय राधे जय राधे हाइब नामसे सिमा काउबीरनु इचिन इनाउ मयाम अदुबु काउद्रबा तायंग मियोइबा हाइसे नोंमदि चक्कदौबनी अहान कोंगी वारी तंग मतमदो मुदुक्तने कना लांबीगनी इबुंगो मा लांबीदोनी राधे नाम तोयने तोयने सोलबा कृष्ण फंगदोनी राधे सोंदना कृष्ण फंगदबा जाते राधे सोलगनी कृष्ण फंगदबा अदुना मेमने जारबरी साहेबने सोयने चाकरी हाकतुरोबनी मेम साहेब जारना चलीबनी पादो मा सोयने थबक ओइदुरोमिको सिमदि काउरनु चिनामिया मेरागी वारी लिनबा लेत्रदी लीनबा लेत्रदी
ꯏꯄꯥꯅꯗꯤ ꯋꯥꯔꯤ ꯃꯦꯔꯥ ꯊꯥꯒꯤ ꯚꯂꯣ ꯚꯂꯣ ꯊꯥꯏꯅꯩ ꯑꯗꯨꯃꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯏꯁꯩ ꯑꯃꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯕ꯭ꯂꯨ ꯍꯩ ꯄꯣꯟꯇꯦꯗ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯠꯃꯥ ꯊꯃꯣꯏ ꯃꯅꯨꯡꯗ ꯚꯒꯋꯥꯟ ꯂꯩꯕꯅꯤꯀꯣ ꯁꯦꯝꯗꯤ ꯀꯥꯎꯕꯤꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯝꯗꯤ ꯀꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯄꯥꯞ ꯆꯦꯟꯕꯗꯒꯤ ꯚꯒꯋꯥꯟ ꯎꯗꯕꯅꯤ ꯚꯒꯋꯥꯟ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯅꯤ ꯚꯒꯋꯥꯟ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯚꯒꯋꯥꯟ ꯐꯪꯒꯦ ꯏꯁꯣꯔ ꯗꯔꯁꯟ ꯐꯪꯒꯦ ꯅꯨꯡꯉꯥꯏ ꯃꯐꯝ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯙꯔꯃ ꯇꯧꯔꯣ ꯀꯔꯃ ꯇꯧꯔꯣ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯒꯅꯨ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯝꯒꯅꯨ ꯃꯤꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯒꯅꯨ ꯃꯤꯒꯤ ꯃꯔꯝ ꯃꯠꯀꯦ ꯈꯜꯂꯨꯅꯨ ꯂꯩꯇꯕ ꯑꯃꯕꯨ ꯌꯣꯛꯈꯠꯄꯤꯌꯨ ꯂꯥꯏꯔꯕ ꯑꯃꯕꯨ ꯗꯥꯟ ꯇꯧꯕꯤꯌꯨ ꯑꯉꯝꯕ ꯅꯨꯄꯥ ꯑꯃꯗꯁꯨ ꯗꯥꯟ ꯇꯧꯕꯤꯌꯨ ꯏꯁꯣꯔꯗ ꯀꯠꯄꯗ ꯄꯥꯝꯃꯨꯔꯨꯅꯨ ꯏꯁꯣꯔꯗ ꯗꯥꯟ ꯇꯧ ꯄꯥꯝꯃꯨꯔꯨꯅꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯄꯗ ꯚꯒꯕꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯆꯣꯔꯣꯟꯗ ꯄꯨꯁꯟꯒꯅꯤ ꯃꯁꯤ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯛꯆꯕ ꯅꯠꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯅꯤ ꯑꯗꯨꯛ ꯁꯥꯊꯤꯅ ꯃꯥꯟꯕ꯭ꯔꯣ ꯇꯨꯝꯁꯤꯠ ꯀꯥꯏꯈꯤꯅꯤ ꯃꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯃꯁꯨ ꯌꯥꯝꯅ ꯁꯣꯟꯈꯔꯦ ꯚꯤꯗꯤꯑꯣꯗ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯩꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯇꯨꯝꯕ ꯀꯥꯏꯊꯣꯛꯄꯤꯔꯒ ꯄꯨꯡ 12 ꯇꯥꯔꯐꯥꯎ ꯑꯩꯒꯤ ꯑꯦꯜ ꯕꯤꯁꯤ ꯆꯪꯕꯤꯔ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯀꯣ ꯑꯩꯅ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯖꯕꯗꯣ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯊꯥꯏꯅꯗ ꯍꯥꯏꯔꯝꯃꯤ ꯀꯣ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯈꯨꯂꯣꯟ ꯌꯥꯝ ꯂꯨꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯍꯟ ꯂꯨꯈꯥ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯡ ꯐꯦꯂꯣꯡ ꯏꯅꯦꯈꯥ ꯏꯪꯈꯨꯜ ꯍꯤꯡꯒꯣꯜ ꯌꯥꯡꯕꯟ ꯈꯔꯥꯏ ꯖꯪꯒꯥꯜ ꯀꯣꯟꯊꯣꯡ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅ ꯋꯥꯔꯤ ꯂꯩꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯨꯝꯕꯥꯜ ꯀꯣꯛꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕꯅꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯡ ꯏꯅꯥꯛ ꯈꯨꯟꯕꯝꯒ ꯃꯩꯇꯩ ꯂꯥꯏꯔꯕ ꯌꯨꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯃ ꯀꯣ ꯈꯣꯔꯣ ꯈꯣꯔꯣ ꯂꯥꯎꯕ ꯈꯨꯟꯒꯤ ꯃꯣꯃꯣꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯤꯖꯗꯣꯏꯅꯣ ꯑꯣꯖꯥ ꯃꯁꯨ ꯕꯦꯟꯊꯧꯗꯤ ꯁꯪꯗꯦꯇ ꯍꯥꯏꯕꯅꯦ ꯀꯃꯥꯏꯅ ꯄꯤꯖꯅꯤ ꯆꯤꯇ꯭ꯔꯥ ꯅꯪ ꯈꯨꯗꯨꯝꯅ ꯁꯨꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯥꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯒ ꯎꯏꯔꯤꯔꯥ ꯅꯃꯥꯏ ꯁꯨꯖꯟꯒꯅꯤ ꯑꯉꯥꯡ ꯅꯪ ꯍꯧꯅꯨ ꯉꯁꯥꯏꯅ ꯇꯨꯝꯃꯨꯔꯤꯔꯣ ꯒꯙꯥ ꯉꯥ ꯃꯔꯨꯝ ꯊꯣꯡ ꯆꯥꯁꯤꯜꯂꯒ ꯁꯥꯎꯅꯨꯀꯣ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯇꯨꯝꯕ ꯀꯥꯏꯗꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕꯤꯔꯤꯁꯤꯃꯛꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯖꯩ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯑꯃ ꯑꯟꯂꯥꯏꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯣꯀꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯕ꯭ꯂꯨꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯕ꯭ꯂꯨ ꯃꯥꯅ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯈꯨꯗꯨꯝꯅ ꯁꯨꯒꯦ ꯍꯥꯏꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯆꯤꯟꯅꯥꯎ ꯃꯇꯝꯁꯨ ꯂꯣꯏꯔꯛꯂꯦ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯥꯏꯇꯥꯔꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯣ ꯁꯅꯥ ꯇꯨꯝꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯂꯥꯎꯔꯝꯃꯅꯤ ꯉꯁꯤꯡ ꯃꯔꯨꯝ ꯊꯣꯡ ꯆꯥꯁꯤꯜꯂꯒ ꯃꯌꯥꯝ ꯁꯥꯎꯅꯔꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄ ꯃꯁꯤ ꯁꯥꯎꯅꯔꯣꯏꯁꯤ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯏꯈꯥ ꯑꯉꯥꯡꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔꯇꯁꯨ ꯈꯪꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯨꯁꯂꯤꯝꯒꯤꯗꯤ ꯃꯥꯒꯤ ꯙꯔꯃ ꯉꯥꯡꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯂꯧꯁꯨ ꯁꯨꯏ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧꯔꯤ ꯀꯔꯕꯥꯔꯁꯨ ꯇꯧꯔꯤ ꯊꯕꯛꯁꯨ ꯆꯠꯂꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯤ ꯃꯥꯒꯤ ꯃꯣꯖꯤꯠꯇꯁꯨ ꯆꯠꯂꯤ ꯃꯥꯒꯤ ꯙꯔꯃ ꯉꯥꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯀꯥꯅꯣ ꯑꯁꯦ ꯑꯦꯛꯇꯥꯎ ꯅꯥꯏ ꯁꯤꯔ ꯈꯥꯏꯇꯣ ꯌꯥꯏꯇꯣ ꯗ꯭ꯌꯨꯇꯤ ꯌꯥꯏꯇꯣ ꯑꯣꯖꯥ 143 ꯀꯣ ꯑꯗꯒꯤꯗꯤ মোবাইল টিপি তো মোবাইল কল করতো বাইক চলাইতো কার চলাইতো সব এরকম আমি লইয়া আমার সব আমারটা কি শুরু করিয়া ঠিক আছে হ্যাঁ ꯑꯗ ꯃꯌꯥꯡꯒꯗꯤ ꯌꯦꯡꯉꯣ
ꯆꯦꯡ ꯄꯋꯥ ꯑꯃꯃꯝ ꯈꯥꯏꯕꯗꯨꯅ ꯃꯥꯔꯕꯦꯜ ꯅꯞꯇꯅ RCC ꯃꯣꯔꯖꯤꯠ ꯂꯥꯏꯁꯪ ꯁꯥꯏ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯍꯤ ꯖꯨꯛ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯗ ꯍꯤꯒꯣꯛ ꯊꯣꯛꯏ꯫ ꯂꯥꯏꯒꯤꯅ ꯑꯩꯅ ꯄꯩꯁꯥ ꯈꯥꯏꯕꯗ ꯂꯨꯄꯥ 100 ꯐꯥꯅ ꯍꯥꯞꯅꯤꯡꯗꯦ꯫ ꯃꯌꯥꯡ ꯂꯥꯏꯔꯕꯒꯤꯗꯤ ꯆꯦꯡ ꯄꯋꯥ ꯑꯃꯃꯝ ꯈꯥꯏꯔꯒ ꯑꯩꯈꯣꯏ ꯆꯍꯤ 3-4 ꯐꯥꯍꯧꯗꯦ꯫ ꯊꯥꯎ RCC ꯁꯥꯗꯅ ꯂꯥꯏꯁꯪ ꯁꯥꯗꯅ ꯍꯣꯁꯁꯦ ꯉꯥ ꯆꯥꯗ꯭ꯔꯁꯨ ꯖꯥꯡꯅ ꯀꯠꯂꯝꯃꯤꯅꯦ꯫ ꯃꯤꯒ ꯁꯨꯕꯒꯁꯦ ꯀꯠꯂꯝꯃꯤꯅꯦ꯫ ꯍꯣꯁ ꯁꯥꯎꯅ ꯂꯩꯍꯧꯔꯣ ꯍꯥꯏ꯫ ꯆꯤꯇ꯭ꯔꯥ ꯀꯩꯗꯧꯔꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯣ꯫ ꯃꯇꯥꯡꯁꯤꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯁꯦ ꯍꯥꯏꯔꯒ ꯁꯥꯎꯔ ꯃꯥꯜꯂꯦ ꯈꯨꯗꯨꯝ ꯎꯂꯨꯕꯗ ꯁꯥꯎꯅꯨꯀꯣ꯫ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯣꯖꯥ꯫ ꯍꯣꯏ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯔꯤꯝꯃꯤ ꯕ꯭ꯂꯨ ꯋꯥꯔꯧ ꯌꯥꯗꯦꯀꯣ꯫ ꯃꯨꯁꯂꯤꯝꯒꯤꯗꯤꯅꯦ ꯅꯪ ꯁꯨꯝ ꯌꯦꯡꯉꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯨꯁꯂꯤꯝ ꯑꯃꯇꯪ ꯇꯤꯟꯅ ꯀꯨꯞꯄ ꯂꯥꯏꯁꯪ ꯎꯔꯝꯃꯣꯏ ꯀꯣ꯫ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝ ꯂꯩꯔꯤ ꯇꯤꯟꯅ ꯀꯨꯞꯄ ꯋꯥꯅ ꯁꯥꯕ ꯎ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯣꯏꯗꯤ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯁꯥꯔꯤꯁꯤꯡꯁꯦ ꯃꯊꯣꯟ ꯍꯧꯒꯠꯇꯅ ꯆꯦꯡ ꯄꯋꯥ ꯑꯃꯃꯝ ꯈꯥꯏꯒꯠꯄ, ꯀ꯭ꯋꯥ ꯄꯥꯟꯕ ꯃꯇꯝꯗ ꯀ꯭ꯋꯥ ꯈꯣꯟꯕ, ꯃꯔꯩ ꯂꯨꯄꯥ 10 ꯆꯟꯗꯥ ꯈꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯁꯨ ꯇꯧꯖꯗꯦ꯫ ꯆꯍꯤ ꯑꯃꯗ ꯄꯔꯕ ꯑꯃꯨꯛ ꯂꯥꯛꯄꯗ ꯆꯟꯗꯥ ꯈꯥꯏ ꯌꯥꯡꯈꯩ ꯆꯥꯝꯃ ꯍꯥꯏꯔꯨꯕꯗ ꯋꯥꯅꯩ ꯀꯣ꯫ ꯂꯥꯏꯗ ꯂꯐꯣꯏ ꯂꯐꯥꯡ ꯀꯠꯄꯗ ꯌꯥꯝ ꯋꯥꯅ ꯀꯠꯅꯩ ꯃꯩꯇꯩꯁꯦ ꯑꯩꯉꯣꯟꯗꯩ ꯆꯤꯡꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ 143 ꯍꯥꯏꯕꯒꯤ LBꯗ ꯁꯥꯎꯅꯗꯅ ꯃꯤ ꯀꯥꯎꯅꯕ ꯌꯥꯎꯔꯤ ꯍꯥꯏ꯫ ꯍꯣꯏ ꯑꯩꯗꯤ ꯑꯁꯣꯏꯕ ꯑꯀꯥꯏꯕꯗꯤ ꯍꯥꯏꯗꯦꯀꯣ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅꯤ ꯕ꯭ꯂꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤꯅ ꯃꯦꯗꯤꯌꯥꯅꯤꯅ ꯂꯣꯏꯅ ꯇꯥꯟꯅꯅꯤ ꯎꯅꯅꯤ ꯈꯪꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ LBꯗ ꯆꯪꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯀꯣ ꯍꯌꯦꯡ ꯃꯄꯣꯛꯇ ꯑꯐ ꯑꯐꯕ ꯄꯣꯛꯎꯒꯦ ꯑꯐꯕꯗ ꯂꯩꯔꯨꯒꯦ ꯀꯣ ꯑꯐꯕ ꯄꯥꯂꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯙꯔꯃ ꯇꯧꯕꯤꯌꯣ ꯀꯔꯃ ꯇꯧꯕꯤꯌꯣ꯫ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯕꯤꯔꯨꯅꯨ, ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯝꯕꯤꯔꯨꯅꯨ, ꯃꯤꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯕꯤꯔꯨꯅꯨ, ꯃꯤꯒꯤ ꯃꯔꯝ ꯃꯠꯀꯦ ꯈꯜꯂꯨꯒꯅꯨ꯫ ꯃꯤꯅ ꯊꯤꯅ ꯉꯥꯡꯖꯁꯅꯨ ꯑꯩꯅ ꯈꯨꯝꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯣ꯫ ꯑꯗꯨ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ꯫ ꯏꯁꯣꯔꯗ ꯀꯠꯄꯗ ꯄꯥꯝꯃꯨꯔꯨꯅꯨ, ꯏꯁꯣꯔꯗ ꯀꯠꯄꯗ ꯊꯃꯣꯏ ꯇꯤꯡꯅ ꯀꯠꯂꯨ꯫ ꯑꯗꯨꯒ ꯏꯁꯣꯔ ꯀꯗꯥꯏ ꯂꯩ ꯍꯥꯏꯔ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔ ꯂꯩꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ꯫